Mondrang-Gi exit poll ni Haina Rahul Gandhi na Phongdokhre. India ki national media channel singda thasigi amada report tawnarakhiba exit poll adu exit poll nate madu oithoklaroi draba wakhalda sagatpa Mondrang-Gi exit poll ni Haina Indian National Congress Party ki lochingba Rahul Gandhi na Phongdokhre. Paumi singna INDIA na hayeng haidokadoriba Lok Sabha gi mikal asida sit kayada mai pakani haina hangbagi paukhum piraduna nakhoi sidu moze walagi chani marfutara manga haiba isai adu tarabra sit chani marfutara manga da mai pakani haina su Phongdokhre hairi ningsing bayabadi jungi amada national media channel singda tongan ba agency singdagi pirakhiba data singi matung ina India da BJP na luchingba NDA na INDIA dagi seat masing yamna chawna henduna mai paklagani haina exit poll da phongdoknakibani Manipur gi oina su handak pangthokiba Lok Sabha election aduda Congress na ama regional party na ama mai pakani haina exit poll da phongdokiba lekhrabani